ngasi phongkibase phongsingdigi maroibi ipausing myamna pizagi ahanbada sanaleba poxidigi lakusaraga Punjab pastor gi Car Mei Thakhre search manungda Namduna Changlaga Atek akai thokhankhre-Agency Sikh singi liningi khwaidigi makok akal takha Zatheder Christian missionary singna nampu the lining olhan bigi mayok statement ama thokiba numita Punjab ki taran district miyoi khutpu amana ngarang numidang mafam adugi search amada Namduna Changlaga amasum Zes amasum Mary gi mitam ama atek akai thokhankhre miyoi sing aduna pastor adugi car adu sumai thaki Maikum upa naha marina search aduda sangki amasum wasman adugi makokta pistol ama utli amasum search adu ekai thugaiba tawdringai amasum gari adu mai thadringai mamangda magi makut punsin ki haina police naiki mamay amasum makokta angangba amana koina kupsinba miwe amana singjang amana idol aduna hanna thaba adu mase tahanba amasum makok adu laimai de thamba adu search adugi CCTV footage no lip Tangkak amadadi makhoina lotpigi phibam mitamadugi marumda lekhi makhoina marueba likhun sing phangle amasum thaba adu miyoi marina sathabani harsh information report adu FIR ama thangakhre haina police naiki pakti da leiba search adu phataba miyoi khrana thugaina ba amasum mai thana ba honaram khibani hiram adu aikhoina thigali amasum marueba likhun sing phangle amasum makhoi miyoi marini aikhoina mara leiba sing adu tanari Masih thunamak operation purapun ngamgani haibigi aikoigi asa lei haina Superintendent of Police RS Dilon haki Se Minister Bagawan manna thawdodu laibak thibani hakre state asida kanglup masin gi nungsi sanaba thugai kanamatana yahaloi haina thajaba pikhi Punjab ki maru mapang oibigi mawongbu kanamatana thugai ba oibi yahaloi amasum taran thawduk yamna laibak thibani madu aikoina thiget kani amasum mara leibisingi mathakta akan mathabak lakhot kani haina Punjabi lona makna tweet toki amasum Punjab Congress Chief Amrinder Singha Raja Waring nasu thawdo du condemn tokre asigumba thawdok sing asi leba sibu thugaina ba amasum miyambu maseta hanana ba mapuk pataba mi khrana atamna na hona bani haina makna haki ngasi yum sakasa numita Christian singi group amana thawdo du gi mayok protest ama pangtokre amasum Khen Karan Bothi Wins Pakti Hariki amasum Firozpur tabal lambi punamak thingre amasum protesting aduna mara laibasing adu khudakta fanaba demand tokre Christian missionary sing hairibasing asina aranaba thawung singi kuthangda Sikh singbu lining all hali masi government ki ar satharibani amaromdana format hongdokpigi mayokta protest tawbuda lisaina kanthakre lemjaninga oireba Bihar Public Service Commission BPSC exam singi anauba format adugi mayokta protesting adu commission office adugi mapanda Sathirakpadigi Patana the exam thariba mahairoi sing adu tankhaina bangasi Bihar police na lisaina kanthakre amuktangi mohota toan numit nini de sathagadori be exam adugi anauba format adugi mayokta mahairoi sing adu khongjang sangsingkhibani anauba format adugi matungina makoi thorang taunabigi matam matik sana phangde haireduna BPSC office adu tamna lakpigi lambida police na makoi bu namduna thingbuda mahairoi kaya marum sokhi puna pham Sanipan suknigi marigi BPSC prelims exam adu September 10 amasung 12 thoida pangthoknaba lepnaramani hairibe exam sing aduda record oina mahairoi lakh 6.02 parikha thakani handak paper leak oikiba amagi matung BPSC na exam adu gi format adu hongdokibani ahanbo oina nongmada exam saruk yakhiba miyoi sing adu gi tangkhai mains examination adu gi damak khangatkani amasung BPSC na ahanbo oina percentiles 60 sanakre Mahairoi protester sing aduna aribe 60 adu pami examination amasum evaluation da ahongba pamde amasum protest adugi visual singda Mahairoi kaya marumna police ka akan mamongna marayena botki nungsagi akan mamaishadigi ngakthoknaba satin puba kaya yauna yamlaba police am security force sing thambadu utli hansu pausna phongdorakli Makasa tharak poina hoyelan pawri to papaw khra memna thamjage acid attack te hinghaurabi nupi masa treatment sa thanabagi dama aims ta pukre Jharkhand gi Satra district ta thokibe acid attack thawdok te hinghaurabi masagi sei taraga rom surabi nupi masa ma makhatana treatment sa thanabagi dama Delhi gi All India Institute of Medical Science aims ta aeroplane gi kuthangna pukre haina official sing hairi
Report singi matungina tha sigi mangada sei taraga tererom surabi nupi masa sina nupa mana acid haizinduna attack satakibani maduna maram oiraga ma ke haksangi saruk khara phibam thina sakthekre ma Ranchi gi Rajendra Institute of Medical Sciences the treatment set duna lakhibani adubu ma ke asokpada phibam lubuna maram oiraga state government salaibu hospital asigi medical board na kup na khanaraba matung Hena phaba treatment amagidamak mahakpu Delhi gi AIMS da refer tawkibani haina hospital asigi officials na phongdorakli officials na phongdorakhibegi matungina nupi masa asigi analayingi dama government ki maikaidigi su financial assistance oina lupa lakh ama pirakre government ki maikaidigi su nupi masa asi kanana bo honabada angama mateng pangane haina su phongdorakpa laikre hari amarom Jharkhand gi chief minister Hemanta Soren na phongdokhibada Thaudosi ngakpiba ngamloidaba thaudo amani thaudosi ta chenaba mioi police na fare maki mathakta logoeba sapsabe action lokhanaba sem saba loire haide hensu paus na phongdorakli loshilakpo ina topa pawmana lawyer ama matom ta sijakhibagi thaudoka mari leinana police taret suspend tokre Rajasthan gi manung chanba Sriganganagar district lawyer ama masa matom sijakhibagi thaudoka mari leinana police personnel taret suspend tokre haina Sriganganagar gi SP Anand Sharma na phongdorakli hiramasiga mari lainana SP Anand Sharma na phongdokibada ngasi suspend tawkraba police personnel taret ki manungda inspector ani yauri hariba police personnel singa sina laikhidraba lawyer asida aki akang pibagi thapak toina satharakpadagi masa mathomda sina ba phire lawjakhibani hana laikhidrabagi imung manungi miyoisina claim toroklaba matung police personnel taret adu suspend tawnaba department na phire lawkhibani Laikhidraba lawyer siga haksang postmortem tawbu loiraba matung imung manungi miyoi singna kushina khragani hari panmayabadi advocate Vijay Singha Zorat hokibat nithokaba numita masagi mayumda thariyanduna sijaramani mesi eduga mari lainana maki imung manungi miyoi singna phongdokibada anti drug movement ga mari lainana police personnel sing asina makpu ot naiba amadi kian khanganbagi thabak chathabadagi matomda sijakhibani haina claim tawkhibaga loinana mara laiba police personnel sing sairak pidriba phawba asi baksang lorei haiduna lakhibani thaudo asiga mari lainana laikhidrabagi imung manung yaun atoppa advocate sing amadi local BJP leader singna garsana area ra khungjang sangsingkhibaga loinana police da akanwa pressure piduna lakhibani Madugi matung ngarang numidang makok thongba police official gi oiba mifam ama pangthoklaba matung inspector ani yauna police personnel taret suspend tawkhibani hairi hansu pausna makhatana su phongdorakli tentang na topa paung tanga thamjaram gi AAP leader attack sa thabada senaba miyoi singi mathakte action lakhona ba taksingkhre Gujarat AAP gi lusingba Manos Sarothia gi mathakte attack sa thaduna aso apan nanghanbada senaba miyoi singi mathakta sapsabe action lokhanaba Delhi gi chief minister Arvind Kejriwal na maga phammana Gujarat ki chief minister Bhupendra Patel taksinkhre haidi hauji ko inadi myam paus matang se lusinjarage amasu myam pun anaw update ngaminasi and thank you